ꯃꯤꯁꯤꯡ ꯏꯂꯥꯡꯕꯝ ꯂꯛꯁꯃꯤ ꯗꯦꯕꯤ ꯃꯍꯥꯛ ꯑꯁꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 12:10 ꯇꯥꯕ ꯑꯗꯨꯋꯥꯏꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯍꯟꯖꯤꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯍꯥꯛ ꯈꯦꯇ꯭ꯔꯤ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯧꯅꯦ꯫ ꯃꯆꯥꯅꯨꯄꯥ ꯆꯍꯤ 5 ꯁꯨꯔꯕ ꯑꯃ ꯂꯩꯔꯦ꯫ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯊꯦꯡꯅꯕꯤꯔꯕꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯁꯍꯤꯗ ꯑꯍꯃꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯄ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯤꯟꯅꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯐꯣꯟ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎ ꯍꯥꯏꯔꯤ꯫ ꯐꯣꯟ ꯅꯝꯕꯔ ꯑꯗꯨꯗꯤ 9615865480 ꯅꯤ ꯍꯥꯏꯔꯤ꯫ ꯏꯁꯥꯒꯤ ꯏꯌꯨꯝ ꯏꯀꯥꯏ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯍꯟꯖꯤꯟꯗꯨꯅ ꯂꯩꯕ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯌꯨꯝ ꯑꯃꯁꯨꯡ ꯆꯥꯛꯈꯨꯝ ꯁꯣ ꯂꯣꯜꯂꯝꯕꯒꯤ ꯁꯣꯖꯩ ꯍꯧꯖꯤꯛꯁꯨ ꯃꯥꯡꯗ꯭ꯔꯤ꯫ ꯒꯥꯔꯤ ꯍꯨꯔꯥꯟꯕ ꯑꯃ ꯒꯥꯔꯤ ꯃꯆꯥ ꯑꯃꯒ ꯀꯣꯟꯅꯅ ꯐꯥꯔꯦ ꯍꯥꯏꯔꯤ꯫ IDPꯁꯤꯡꯕꯨ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯅꯕ ꯆꯞ ꯆꯥꯕ ꯃꯇꯝ ꯑꯃ ꯂꯩꯉꯥꯛꯅ ꯂꯦꯞꯊꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯑꯖꯌ ꯀꯨꯃꯥꯔ ꯕꯜꯂꯥ ꯑꯄꯁꯄꯥ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯗꯤꯃꯥꯟꯗ ꯃꯁꯥꯕꯨ ꯃꯩ ꯊꯥꯖꯗꯨꯅ ꯃꯤꯌꯥꯝꯒꯤ ꯂꯝꯖꯤꯡ ꯃꯩꯔꯥ ꯑꯣꯏꯗꯨꯅ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯕꯣꯔꯗꯔꯗ FMR ꯆꯠꯅꯍꯟꯈꯤꯗꯕ ꯑꯃꯁꯨꯡ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡꯒꯤ ꯃꯇꯥꯡꯗ UNC ꯅ ꯒꯕꯔꯅꯔꯒ ꯎꯅꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯣꯡꯐꯝ ꯍꯣꯡꯗꯣꯛꯇꯅ ꯂꯦꯞꯀꯅꯤ꯫ UNC ꯁꯦꯟꯇꯔꯒ UNCꯒ ꯋꯥꯔꯤ ꯁꯥꯅꯅꯕ ꯁꯤꯟꯒꯅꯤ꯫ ꯒꯕꯔꯅꯔ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯗꯒꯤ ꯒꯕꯔꯅꯔ ꯑꯣꯏꯔꯝꯕ ꯂꯒꯥꯅꯦꯁꯟ ꯂꯩꯈꯤꯗ꯭ꯔꯦ꯫ ꯍꯧꯈꯤꯕ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯆꯤꯡꯗ ꯎꯁꯣꯏ ꯊꯤꯕ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯗꯒꯤ ꯃꯐꯝ ꯈꯪꯗꯅ ꯂꯩꯔꯛꯈꯤꯕ ꯃꯤꯑꯣꯏ ꯑꯃ ꯃꯌꯨꯝꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 18 ꯔꯣꯝ ꯂꯥꯞꯅꯅ ꯂꯩꯕ ꯕꯤꯁꯅꯨꯄꯨꯔ ꯑꯃꯗꯤ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯐꯝ ꯑꯃꯗ ꯁꯤꯔꯒ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤ꯫